Manipur University Students Union MUSU English aniga kunga humdoi kunmari academic session gi election pangthoktabagi maiyokta ngasi Manipur University gi maheiroisingna election athubada pangthokpiyu haina MU gi vice chancellor gi office gi gate mamangda khongjang changsinkhre khongjang loising aduna MUSU election pangthoktana leiba yaningde respect students right we demand election of MUSU no MU maintain the sanctity of MU haina thaba placard sing season aduna MU gi VC gate tamna thomjil lakhi khongjang aduda VC gi gate mamangda lambi chathok chasin tawba singsu ngaihak thingki changsinkhre ba khongjang aduda MU gi physics department na tamba Moyangthim dana birna hai Manipur University gi maheiroising gi oiba election pangthokadaba adu ngasi fawba pangthoktana leiba asina maheiroisingda awaba khutong chadaba kaya thengnari English aniga kunga humdoi kunmari academic session gi election asi pangthokpagi matam henkhre masida tha asigi tang kunmari da deputy registrar na notice thoktuna election pangthoknaba election committee semkhrabani adubu election pangthoktana leiba asi pende loinana athubada MUSU gi election asi pangthokpiyu masina maheiroisingna thengnariba khudong chadaba sing adu authority da pukhatpa ngamgani academic session khudingi pangthokliba election bu pangthoktaba asi tawbiganu karigumba MUSU election pangthoklaktaba tar gadi makhatana akan makhongjang changsingani haiki matik chadum bai chancellor maheiroisingna yaroi MUSU election maheiroisingna MUSU election maheiroisingna athubada MUSU election maheiroisingna matik chadum bai chancellor Manipur ki khwadi awang mathak ta lariba Manipur ki maheiroising gi onadi khwadi awang mathak ta larina khanjaiba ko Manipur University ki MUSU gi election pangthok tawsina maram orakanda tamliba chhatra sing asigi awaba amsung thengneiba khudong chadab singsa si punamak si chhatra gi representation si leitabna maram orakanda kanada wakat kani kanada hajagani amsung thengneiba awab singsi hajanaba mafam leitaba maram orakanda chhatra sing sida asukmati awaba amsung nungaitaba aduga haifam khangdaba complaint tawfam leitaba adu mayam se akoi authority na tabinabagi damukta chhatra jingi oriba representative oigadoriba MUSU gi akoi election si ngarang han election committee semkhra matungda hujik MUSU gi election ase athuk matamda pangthokpinaba authority sing mafamda leiba MU da tamba chhatra singna haunaba tawdana khongjang changsilakpani hariba election ase pangthoktragadi akoi chhatra singni maikeda gi achauba khongjang am changsilakani kaigino har kanda chhatra sing asina apikpa thaktagi harakanda achauba thaktawukta soiba awaba tariba hostel dagi harakanda department da thengneriba awab sing ase chhatra sing asi di complaint tawfam leitam maram orakanda mafam khang wakatpam leitraba chhatra sing asina authority mafam da ngasi wakat laksa athubada tawtragadi yamna obvious oina akoi chhatra sing di tana fam leite akoi authority tana natna sidina sidi suna tangi chhatra sing tawbiyo haina laksaba khatani kaigum makhatana tawtragadi yamna sidagi henba akan khongjang sing changsalakani chhatra sing gi hakti kanamtan matpe yaro chhatra sing akoina ahen bhag pibiyo hamti lariba chhatra sing gi haksa sikatang mayek sing pibiyo na